Akisbani Imphal Nolini Devi na pau pajari ahanbada maru iba pau Tadubi Bidhan Sabha Kendra ki MLA amati hanagi mantri and kaisi ki hakjang ngasi aroiba mathau mangam pangthuklagani mahakpu ikai khumnaba utba oina hayeng sarkar gi school amati office sing suti tangkai thagani lambi gi khudongthiba thokpa hantarnabagi pandamda pangthukliba National Road Safety Month lisingani kunmanga Manipur da su pak sana pangthukli amishung प्रधानमंत्री नरेंद्र मोदी की पुकनिंग की वा मन की बात की 115 सुब एपिसोड ngasi ayu pung 13 da Akasbani da sandokani Tadubi Bidhan Sabha Kendra ki MLA amati hanagi mantri N kaisi ki hakjang ngasi aroiba mathau mangam pangthuklagani ngasi ayu anganbada pangthokadaba rajya thaki ikai khumnaba utpagi thoram ki damak sem saba loire hidamasigi matangda paudam ama Laikhidraba MLA N kaisigi hakchang ngasi lairol chalagani ayuk anganbada lamfel patta laiba mahakki quarter da rajya thaki ikai khumnaba utkani tungda mahakki pognafam lamdam senapati jilagi makhan kuman Baptist Church ta puduna mahakki aroiba mathau mangam pangthokani Akashvani Imphal gi paugi damak senapati dagi e hekhini mahakpu ikai khumnaba utpa oina hayeng rajya sarkar gi makhada leiba mahiloisang sing amadi office sing suti tangkai thagani NKC National People's Party ki State President oirami mahak Tadubi Bidhan Sabha Kendra dagi English singani taratareta ahanba oina karaktuna matamatuda Travel and Hill Areas amasung Fisheries ki mantri su oirami lambi gi khudongthiba thokpa hantarnabagi pandamda pangthukliba National Road Safety Month lisingani kunmanga Manipur da su paksana pangthukli tha asigi amadagi hoduna kuntha phawba tha ama chipna pangthokadaba thorum asiga mari leinana miyamda awareness pibna singba thabak thorum kaya Traffic Police Manipur Transport Department amadi Jila Singi Deputy Commissioner singna pangthoknari Road Safety Month kamari leinana Traffic Police da lokholiba thabak thorum singi matangda Traffic Control Police Wing ki SP Pramesh Arambamna Akasbani Imphal da ashimna hai Daki Road Safety Month asigi theme asi Road safety to life haibani road safety to life haibadi anambana koigi lambi da thoriba gari mayam gi accident thokpa amadi accident thokpana maram oiduna koigi keno lakpa koigi misi mina thokpa se si yari bi makai koina handana ba hona bagi adugi theme da toba road safety manni chalan jo koi 19,35,500 ki ka keno tawjare koigi traffic na kakjare kai ba chalan si anambana helmet uptaba koigi sahi sudana gari thauba aduga gari makhon koi aho hapchalaga thauba aduga nisha chachalaga gari thauba asumaching ba mayam sini aduna ina road safety manchigi kano si laujaraga ina prajada tawjaning basu gari thau matamda safety gear loina OPC isagi safety da natana lambi atopa da challi mi gi su safety yengsi aduga traffic rules loina ma follow tawraga koi gi mayam bu sokta ka tek ta kaidana lainaba keno lambi chatpada accident thoiba mayam si yari me kai handana mayam punna hona minasi Amarumda kuntha taruk suba National Road Safety Month lisingani kunmanga ki manung janna ngarang transport bibak amadi IDTRC Manipur na puna sinduna mobile road safety campaign hodokre campaign atu district transport officer Imphal West KS Sanjit Kumar na luchingduna hodokhibani campaign atu GM Hall ki hauraga BT Road Waheng Lekai Kaisampat Phauruga Secretariat mamangda loisinki tharumatu ko mari leinana road safety ko mari leinaba symbol amadi jejai kaya miyamte yentokhi Manipur da sahi ani phajilakadawriba irang asina mahiroi khunai da piriba saitheng asigi yenglaga madu oina lanjen aduna relief camp ta leiriba mahiroi singi oiba relief boarding ama sangai pro mamang lekai da hangdokre Hiramasi kamari leinana Modern English Academy ki founder Tongbam Chingkai nganbana hai irang asina mahiroi khunai da sauna saitheng piri COVID-19 ki matamda su khwaidagi saitheng phangkhiba asi mahiroi singni mangnai IDP mahiroi singoi badeli boarding asida phangpham thokpa kudong saba khudingmak lemna phangan batana tana boarding asida leigadaba mioigi akaknaba masing leite Assam Rifles na Mumbai da base tawba Manbhata Charitable Foundation ga kuchamna duna Kakjing Jila amati Sandel Jila gi tungan ba mafam singi angang singda kambalian thokre IGAR saukna thokpa thadorakpa cherol amada hai mama mapa lejatraba angang yauna punna angang sama kunda kambal sing adu yen thokhi
People's Museum Kakjing gi nifumari suba mapok kuman thoram ngarang Kakjing Paji lekai ta leiba museum asigi sanglen ta pangthokre. Thaurum tu ta hanagi MLA Y Surchandra angom ningthau sana konung utra sanglen angom poriton amadi Kakjing Municipal Council gi chairperson N Sanjit Kumar Saduk yakhi. Tabiri papawasi Akasbani Imphal dagini. प्रधानमंत्री नरेंद्र मोदी की पुंग की वा मन की बात की 135 एपिसोड ngasi ayu pung 12 da Akasbani ta sandokani Tharumasi AIR News DD News PMO amasung Information and Broadcasting Mantralay ki YouTube channel singdasu live streaming tokani LRS Akasbani Surasanpur dasu Tharumasi sandokani Masigi Manipuri wahantok Pradhanmantri gi warol piba hek loibaga Akasbani Imphal na sandokani masi ngasi numidang pung 9 dasu amuk hana sandokani Dalik lon chingdana hayeng sandokani Nongsu Bengal gi RG Kar Medical College and Hospital da Dr. Tamlibi Mahiroi amagi misi gamari leinaba tawdok adura senaba Sanjay Roy ijat mangan ba amasung mi hatbagi mara leire haina Kolkata gi court amadang arang lokthokre Silda Additional District and Session Court na Sanjay Roybu Bharatiya Nyay Sanhit yagi tungan ba section gi makada mara leire haikibani mangonda karamba makhal gi dandi bigadage habadu court na hayeng lokthokani Panbayai mamang sahi ki August mapanda Kolkata ki RG Medical College and Hospital ki seminar holder sahi kunthamathoi surabi Dr. Tamlibi nupi adu siraga leirambani ngasi phongba pause singi maruiba pau singi dama haujek Waikhom Chitradhani leire Chitradhani Thagachari Nolini Tadubi Bidan Sabha Kendra gi MLA N KC Laikidabagi Pau Miam gi Numit Pangthok Nakibagi Pau Amadi Manipur da Thokliba Tongan Tongan Wathodo Wathokaya gi Pau Nangasi Phongba Pau Chisingi Maruiba Pau Sing Oiri Governor na Union Home Minister Unaduna Manipur gi Oiriba Fibam Khanakre haiba Pau si Poknafam gi ahanba headline Tauri Sangai Express Manipuri edition dana political dialogue ki mamangda hingsa lepnaba khangan kre tokhaina wari sanabana waroisin purakloi haiba asina Anishuba headline Tauri Health Center Mapan District Hospital on Khatnaba Laingak na Chirol Thokre haiba Pau si sana lebak pauche gi ahan headline Oiri Jiri gi yauna District Hospital Manga Super Speciality Block leiragani haiba sub headline amasu piri Manipur News ta Tadubi Kendra gi MLA N KC Laikidre Chief Minister N Biren Masamak Chatuna ikai khumnabu utkre haina ahan headline Tauri Ningthokaba numita government ki Office amadi Educational Institution sing half holiday lauthokre haina sub headline amasu piri Ichel Express ta National Games boycott tawbagi khongjang changsilakadori haiba Pau si ahan balamai da fongle naharol gi thodang da Asian IM na kotu da khulngak panate kuki militant sing ni haina fongdorokli haiba Pau si ahan balamai da fongle huyelan pauda nongmai bom kaplaga demand pangtau da tawrabadi democracy amadi constitution bo malem gi miam na hanthana lorokani haiba amuko gi president Nando Luang gi wafam ahan balamai da fongle Manipur Melda jiribam da miam gi numit pangthokre haina ahan balamai da fongli Imphal Free Press da Street Vendors Protection Act chana halu haiba Roadside Vendors Welfare Association gi wafam ahan balamai da fongli Sangai Express English edition da Naran Sena maning da kuki militant sing na hatkhiba CRPF ani gi matang da NIA na state identification ngakpigani test identification parade haunanaba thorang loire hairi haiba Pau si fongli People's Chronicle da Lai Harau Babu UNESCO gi heritage list chalhanabagi damak Rajya Sabha gi MP leise masana jawbana taksin kre haina ahan balamai da fongli Nolini Thagazari Chitradhani Aroibata Maruiba Pau amukana Tadubi Bidhan Sabha Kendra gi MLA amati hanagi mantri N KC ki hakjang ngasi aroiba mathau mangam pangthoklagani mahakpu ikai khumnaba utba oina hayeng sarkar gi school amati office sing suti tangkai thagani Lambi gi khudong thiba thokpa hantahana pagi pandam da pangthokliba National Road Safety Month lisingani kunmanga Manipur da su paksana pangthokli amishung Pradhanmantri Narendra Modi gi pukning gi wa man ki baat ki 135 suba episode ngasi ayu pung 12 da Akasbani da sandokani Pauloi jare